What is passive income and why you must have it? Manipuri hairagana passive income haibase karino amadi nang nasagi passive income leihobagi kanaba. Leiba ama nungai-yaiphaba haibase Leibaak tuda leiriba mipum-khudingmak nungai-yaiphana leiba chang-ngi Madugi ashada Manipuri singgidamakta Manipuri ama oina semjaba project ni Epa Lan Epu Lan. Miyoi source of income haibadi shenthok lambise chawrangna yengbada ani thokna khaidokpa yaiba. Amana active income aduga amana passive income. Active income haibashina nangna nangi matam kaithoaga shuraga lalong itik tawraga or office ta karagane nangna sa yauraga paisa tanbadubuneba. Aduga nangna sa yaudana nangi matam yaramki kaithoktana tanba yaba income dubuna passive income kaweba. Aduga akhoi Manipur gi oinane passive income hairaga shuningdaba paisadamak pamba yam phattaba midawna khanayeba. Ado hari wakalonse chi yam laleba. Lale habigi maram amadi nasagi passive income lehobagi kanabase sigi maram na khara yengsiba. Akhoi miyobagi punsi haibase matamne matam haibase loiba nai shubnagi pung kunmari haibadi 24 hours khaktane ba khoina nomoda phangise. Prithibi shida leiriba mi amatana maside hina phangmasu leite. America macha oishinu, Korea macha oishinu, Japan macha oishinu, laining mafamda leishinoba kanamdana maside hina phangba leiteba. Aduga hawkhi matam haibase shi kaidonu da hala oiba. Mashina neba passive income haibashima yamthina maru oireise maramdi matam haibashina paishadagi su hena tangeba. Adubu ngasige society shida paisa yaudana hingba yade aduna hingnaba honabada tangkraba matam kya kaithoaga hingni hai phau kaukthokhay paisa tanayeba. Aduga karigumba nasagi passive income se lakpham leiragadi nang nasa yaudragasu thagi paisa lakcharadamneba. Karigumba nang thabak suge hairagasu paisa khagi oiroiba shuningbagi shuba oiraneba. Khudam oina hairabada warina fer oina suribase paisa khaki nateba masana shuningbagi neba. Nang shuningdre hairagasu numichupa matum lagi hairasu yadoineba. Nang koi chatke lairik page isai tamge natraga anawba skill ama tamsinge hairagasu yadoineba. Nangi laiba passive income do aduduna nangi expenditure ju hunba ngamingkhai nanga tawningba tawba yadoineba. Adagi matamgi wasida natana active income haibashidi nangna shuringi paisa laktoini hek shudabada laoidaineba. Nangna sa su miyoibani akhoi miyoiba khudingmakshe naba yekpa amadi shoibadagi Leibaak thiba accident amadagi physically shokibadagi hana suramba thabaksingdo adu suba ngamlaktaba yaeba. Active income khak haibadi nangna sana surga paisa tanba khaksina nangi amata ngairba income source oitaragadi hariba thodokse si khangawdana tholakka mikupta nang kadawgadageba. Aduna kawridabadi hope for the best prepare for the worst haibadi nangna asa tawbadadi aphabata oini nungaibata oini haidana asa tawgadabneba. Adubu sem saba matamdadi khudongtiba amahita tholakpa yai khalagane sem sagadabneba. Aduna passive income lehoba haibase shi yam darka layeba. Aduna hazik passive income si kamaina semgadage haibagi lambi khara yengshiba. Yam chamna hairabada nanga lupa 5,000 ama 10 ama leire khalo paisa do nanga namanaba amada puthoe khalo madug interest lai khalo madu ne passive income hairise. Shigumba macha dagi hauraga nana auto oigera van oigera leiraga mingon na thohalaga paisa tanhalle khalo adusu passive income neba. Adagi nanga lam leire khalo aduga mingon da sandoe khalo adagi lakpa rent su passive income neba. Macha dagi hauraga achaw makhalgi passive income oyaba lambi mayam layeba. Aduna karambana fagani karamna nangona chanagani haibadi nang sa lepchagadamneba. Aduna loshilakpada hainingbadi warina fitna haiba if you don't find a way to make money while you sleep you will work until you die haibase matam chupada kawroidabneba. Aduna nasagi amadi imungi passive income lehoba shimawwa shimane yamna magda ngaifadeba. Mayamna dum kanani khali mayamge pam-pamda amadi khangningba financial related topics sing leragadi comment piro akhangbo aragadi dum share tarake.